ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤक ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯨꯗ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯇꯨꯜꯁꯤꯕꯣꯡꯗ ꯍꯥꯏꯐꯦꯠ ꯈꯨꯔꯨꯝꯃꯤ, ꯏꯁꯤꯡ ꯑꯗꯨ ꯈꯔ ꯂꯧꯔꯒ ꯀꯣꯛꯇ ꯅꯥꯟꯊꯩ꯫ ꯏꯁꯤꯡ ꯈꯔ ꯊꯛ, ꯆꯟꯗꯣꯟ ꯆꯋꯥ ꯅꯤꯡꯊꯤꯅ ꯊꯤꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯃꯤ, ꯅꯨꯡꯁꯥ ꯌꯥꯏꯔꯤ꯫ ꯃꯃꯧ ꯅꯨꯄꯤ ꯃꯦꯝꯆꯥ ꯃꯃꯥꯒꯤ ꯆꯥꯛ ꯄꯨꯊꯣꯔꯛꯏ꯫ ꯏꯃꯥ, ꯆꯥꯛꯁꯤꯗ ꯊꯝꯂꯒꯦꯀꯣ, ꯏꯃꯥꯅ ꯄꯥꯝꯖꯕ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯅꯤ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯥꯎꯔꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯕꯨ ꯑꯆꯧꯕꯗꯤ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯆꯥꯈ꯭ꯔꯦ ꯏꯃꯥ, ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ, ꯊꯣꯛꯂꯛꯑꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯥꯔꯁꯤꯗꯅ ꯏꯃꯥꯒ ꯄꯨꯟꯅ꯫ ꯏꯃꯥ ꯍꯥꯟꯅ ꯆꯥꯕꯤꯔꯣ, ꯅꯃꯧ ꯇꯝꯅ ꯆꯥꯔꯒꯦ꯫ ꯅꯆꯥꯅꯨꯄꯥ ꯊꯕꯛ ꯆꯠꯈꯤꯕꯒ ꯇꯞꯅ ꯆꯥꯔꯒꯦ꯫ ꯏꯍꯦ, ꯃꯥ ꯆꯠꯄ ꯉꯥꯏꯔꯗꯤ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯅꯤꯅꯦ꯫ ꯂꯣꯏꯍꯧꯔꯕꯅꯤ ꯏꯃꯥ, ꯍꯥꯏꯅꯔꯤꯉꯩꯗ ꯏꯃꯥ ꯅꯆꯥꯅꯨꯄꯥ ꯊꯣꯛꯄꯨ ꯊꯣꯛꯂꯛꯑꯦꯗꯣ꯫ ꯏꯃꯥ, ꯅꯆꯥ ꯊꯣꯛꯑꯒꯦꯀꯣ꯫ ꯍꯩ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯃꯦꯝꯆꯥ, ꯑꯇꯣꯝꯕꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯊꯟꯂꯨꯁꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯦ, ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯛꯏ꯫ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ, ꯀꯗꯥꯏ ꯆꯠꯂꯤꯕ ꯃꯥꯅꯕꯨ? ꯐꯔꯦꯁꯦ, ꯑꯗꯨ ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏ ꯊꯟꯂꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯏꯃꯥ ꯀꯌꯥ ꯄꯥꯝꯖꯗꯦꯀꯣ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯅ꯫ ꯍꯣꯏ, ꯅꯨꯄꯤꯗꯨꯕꯨꯗꯤ ꯐꯩ, ꯑꯗꯨꯗ ꯃꯃꯥꯗꯣ ꯑꯩ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦꯀꯣ꯫ ꯍꯣꯏꯁꯤ ꯏꯃꯥ, ꯑꯗꯣ ꯃꯃꯥꯒ ꯂꯩꯃꯤꯟꯅꯧ ꯅꯠꯇꯦꯗꯅ, ꯃꯆꯥꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯐꯕꯗꯣ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯍꯣꯏꯅꯦ, ꯃꯗꯨꯃꯗꯤ ꯆꯨꯝꯃꯤ, ꯏꯃꯥ ꯌꯥꯅꯤꯡꯉꯤ ꯅꯨꯄꯤ ꯃꯆꯥ꯫ ꯏꯍꯦ, ꯏꯃꯥꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯆꯟꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯊꯣꯏꯅꯨꯕꯨ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ? ꯀꯩꯗꯧꯅꯤ, ꯃꯤꯒꯤ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯗꯅ꯫ ꯏꯃꯥꯅꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯏꯄꯥꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯧꯁꯤꯡꯗꯣ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯉꯤ, ꯀꯩꯁꯨ ꯃꯣꯏꯅꯁꯨ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯉꯝꯃꯣꯏꯌꯦ꯫ ꯂꯨꯍꯣꯡꯕ ꯆꯥꯛꯀꯧꯕ ꯐꯥꯎ ꯂꯩꯍꯜꯂꯦ, ꯌꯥꯔꯦ ꯀꯩꯅꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯕꯨꯗꯤ ꯏꯁꯥꯒꯤ ꯌꯨꯝ ꯍꯥꯏꯁꯤꯒ ꯃꯤꯒꯤ ꯌꯨꯝ ꯍꯥꯏꯁꯤꯒ ꯈꯔꯗꯤ ꯈꯦꯟꯅꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯊꯣꯏꯅꯨꯁꯨ ꯑꯄꯪꯕ ꯃꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯊꯣꯏꯅꯨ ꯊꯟꯃꯜꯒ ꯂꯥꯛꯏ꯫ ꯏꯃꯥ, ꯏꯆꯟꯁꯦ ꯂꯧꯕꯤꯔꯨꯕꯅꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯦ, ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯍꯦꯛ ꯂꯩꯔꯣ꯫ ꯊꯣꯏꯅꯨ, ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯛꯑꯣ, ꯏꯃꯥ ꯋꯥ ꯍꯪꯒꯦ꯫ ꯏꯃꯥ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯦ, ꯉꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ꯫ ꯏꯃꯥ, ꯆꯥꯛꯇꯨ ꯑꯗꯨꯝ ꯐꯖꯅ ꯑꯃꯨꯛꯇ ꯆꯥꯊꯣꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯂꯩꯃꯅ꯫ ꯍꯩꯃꯥ, ꯃꯁꯤꯗꯤ꯫ ꯏꯃꯥ, ꯋꯥꯗꯅ ꯇꯧꯖꯔꯤꯅꯦ, ꯍꯣꯔꯦꯟ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯗꯨꯕꯨ꯫ ꯑꯗꯣ ꯏꯃꯥ, ꯆꯥꯛꯇꯨ ꯆꯥꯁꯤꯜꯂꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯁꯣꯝꯗ ꯊꯥꯅꯤꯜ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯜꯂꯤ꯫ ꯑꯩꯈꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯀꯩꯅꯣꯝꯗꯤ ꯇꯧꯁꯤꯟꯕ ꯌꯥꯔꯝꯃꯤꯁꯦ꯫ ꯀꯩ ꯊꯕꯛꯄꯨ ꯇꯧꯗꯣꯏꯕ ꯍꯧꯖꯤꯛꯄꯣ? ꯑꯗꯨꯗ ꯇꯣꯛꯈ꯭ꯔꯒ ꯌꯦꯡꯉꯣꯏ, ꯊꯕꯛ ꯑꯃꯗꯤ ꯂꯩ꯫ ꯃꯤꯔꯦꯝ ꯑꯣꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤ ꯇꯧꯔꯁꯤꯔꯣ? ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ? ꯀꯩ ꯊꯕꯛꯄꯨ ꯑꯣꯏꯅꯤꯒꯦ? ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯄꯪꯋꯥ ꯋꯥꯗꯕ ꯁꯦꯜ ꯈꯔ ꯌꯥꯝ ꯐꯪꯕꯁꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯅꯦ, ꯄꯪꯋꯥ ꯋꯥꯔꯣꯏꯗꯕ ꯊꯕꯛ ꯂꯩꯔꯦꯕ꯫ ꯊꯕꯛꯇꯨ ꯀꯩꯅꯣꯗꯤ ꯍꯥꯏꯗꯦ, ꯂꯩꯔꯦꯗ ꯄꯪꯍꯥꯏꯗ ꯍꯥꯏ꯫ ꯑꯁ, ꯑꯩꯈꯣই ꯃꯃꯥꯡꯒꯤ ꯑꯣꯖꯥ ꯄꯨꯡ ꯌꯩꯕꯗꯨ ꯈꯪꯗ꯭ꯔꯣ? ꯃꯥꯒꯤꯗ ꯆꯠꯂꯒ ꯄꯨꯡ ꯌꯩꯕ ꯅꯠꯇ꯭ꯔꯒ ꯏꯁꯩꯔ ꯇꯝꯕ ꯂꯣꯏꯔꯦ, ꯁꯨꯡꯋꯥ ꯋꯥꯗ꯭ꯔꯦꯗꯅ꯫ ꯃꯌꯥꯝꯅꯁꯨ ꯃꯁꯛ ꯈꯪꯕ, ꯁꯦꯜꯁꯨ ꯃꯌꯥꯝ ꯐꯪꯒꯅꯤ꯫ ꯏꯔꯥ, ꯅꯪꯒꯤꯗꯨ ꯌꯥꯗꯤ ꯌꯥꯏꯕꯨ, ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯁꯣꯏ ꯁꯣꯏꯗ ꯀꯩꯅꯣ? ꯀꯩꯗ ꯁꯣꯏꯔꯤꯕ? ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯇꯝꯂꯅꯤ, ꯑꯗꯒꯤ ꯂꯨꯍꯣꯡꯕꯕꯨ ꯑꯣꯏꯔꯣ ꯑꯇꯩ ꯁꯣꯔꯥꯠ ꯅꯨꯡ ꯂꯣꯏ ꯆꯠꯂꯅꯤ ꯀꯣ, ꯁꯦꯜ ꯐꯪꯉꯤ꯫ ꯅꯨꯡꯇꯤꯒꯤ ꯂꯨꯍꯣꯡꯗꯧꯕꯁꯨ ꯅꯠꯇꯦ, ꯅꯨꯡꯇꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯑꯒ ꯂꯩꯅꯤꯁꯨ ꯅꯠꯇꯦ꯫ ꯁꯤ ꯈꯔ ꯈꯟꯅꯁꯤ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤꯅꯤ꯫ ꯑꯁ, ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅꯤꯗ ꯁꯨꯝ ꯋꯥꯁꯦ ꯈꯟꯅꯔꯒ ꯂꯩꯔꯤ꯫ ꯊꯥꯅꯤꯜ, ꯅꯪꯁꯨ ꯈꯔ ꯍꯥꯏꯔꯛꯎ ꯀꯩꯅꯣ? ꯅꯥꯎꯕ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯕꯁꯦ ꯀꯌꯥ ꯌꯥꯅꯗ꯭ꯔꯤ꯫ ꯅꯥꯎꯕꯅ ꯃꯔꯨꯞ ꯃꯅꯤꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ ꯊꯥꯅꯤꯜ꯫ ꯅꯪꯁꯨ ꯉꯁꯥꯏ ꯇꯥꯔꯤꯕꯅꯤ, ꯇꯨꯃꯤꯟꯅ ꯁꯨꯝ꯫ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯁꯨꯅꯦ ꯈꯜꯂꯤꯅꯤ, ꯀꯩꯅꯣꯅꯤ꯫ ꯑꯗꯣ ꯂꯪꯐꯩ ꯆꯠꯂꯒ ꯊꯕꯛ ꯁꯨꯕꯁꯤꯗꯤ ꯅꯣꯏ ꯌꯥꯅꯤꯡꯉꯣꯏꯅꯦ꯫ ꯁꯦꯜꯕꯨ ꯄꯥꯏꯅꯤꯗꯤ ꯌꯥꯏ ꯀꯩꯅꯣ? ꯑꯗꯨꯅꯦ, ꯁꯦꯜꯕꯨ ꯊꯣꯛꯅꯤ ꯄꯥꯏꯅꯤꯗꯤ ꯑꯩꯁꯨ ꯌꯥꯏ꯫ ꯑꯗꯨꯗ ꯀꯩ ꯊꯕꯛꯅꯣ ꯁꯨꯗꯣꯏꯁꯤ ꯁꯤꯅꯦ ꯈꯜꯂꯤꯁꯤ꯫ ꯑꯁ, ꯊꯥꯅꯤꯜꯂꯤꯕꯣ, ꯅꯪꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯃ꯫ ꯃꯅꯤꯅ, ꯉꯥꯏꯈꯣ, ꯍꯧꯖꯤꯛꯀꯤꯗꯣ ꯂꯪꯐꯩ ꯆꯠꯄ ꯑꯩ ꯑꯄꯪꯒꯅꯤ꯫ ꯆꯠꯄꯨ ꯆꯠꯂꯗꯤ ꯊꯕꯛꯀꯤ ꯋꯥꯗꯤ ꯃꯁꯥꯅ ꯑꯗꯨꯃꯛ ꯐꯪꯒꯗꯧꯅꯤꯅꯦ꯫ ꯑꯗꯣ ꯊꯥ ꯑꯃ ꯑꯅꯤꯃꯨꯛꯇꯤ ꯌꯨꯝꯗ ꯍꯜꯂꯛꯑꯣꯏꯗꯣꯏꯅꯤꯁꯦ꯫ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯍꯣꯏ, ꯁꯨꯏꯁꯤ ꯌꯥꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ꯫
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯊꯥꯅꯤꯜ ꯅꯣꯏ ꯊꯣꯏꯕꯤꯒ ꯁꯤꯅꯣ ꯆꯥꯅꯒꯤ ꯂꯥꯛꯏꯍꯦ ꯃꯅꯤꯅ ꯅꯥꯎꯕ ꯃꯈꯣꯏ ꯁꯦꯡꯅ ꯇꯥꯔꯗꯤ ꯂꯨꯔꯦꯟ ꯀꯛꯀꯦ ꯍꯥꯏꯕꯁꯨ ꯑꯣꯏꯔꯣꯏꯗ ꯀꯤꯖꯔꯤꯗ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯇꯨ ꯂꯥꯛꯑꯦ ꯑꯩꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯦ ꯈꯟꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯌꯨꯝꯗ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗ ꯅꯣꯏ ꯅꯃꯥꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯊꯥꯅꯤꯜꯅ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤ ꯇꯥ ꯊꯥꯅꯤꯜ ꯁꯥꯟꯅꯔꯣꯏꯁꯤ ꯉꯁꯤꯗꯤ ꯌꯨꯝꯗ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯍꯜꯂꯛꯏ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯊꯣꯏꯕꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯅꯣꯏ ꯃꯥꯒꯤ ꯏꯁꯧꯒ ꯇꯥꯉꯝꯃꯔꯣꯏꯕ ꯆꯠꯂꯦꯀꯣ ꯆꯅꯣ ꯉꯥꯏꯈꯣꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯥꯔꯦ ꯅꯣꯏ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯉꯤ ꯆꯠꯂꯦꯀꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯕ ꯌꯥꯕꯁꯤꯗ ꯀꯩꯅꯣ ꯈꯪꯗꯦ ꯏꯁꯤꯡ ꯈꯖꯤꯛ ꯁꯣꯛꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯩ ꯀꯔꯤꯅꯣ ꯅꯣꯡ ꯉꯥꯟꯕꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯂꯨꯔꯦ ꯍꯧꯖꯤꯛ ꯊꯦꯡꯉꯦ ꯀꯩ ꯍꯟꯖꯤꯜꯂꯦ ꯑꯃꯨꯛ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯤꯕꯅꯤꯅꯦ ꯅꯪ ꯆꯠꯂꯣ ꯏꯁꯤꯡ ꯂꯩꯇꯦ ꯏꯁꯤꯡꯁꯨ ꯎꯁꯨ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯒꯦꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣ ꯂꯦꯝꯖꯥ ꯆꯥꯕ ꯄꯥꯝꯕꯤꯔꯅꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯦꯝꯖꯥ ꯆꯥꯕ ꯌꯥꯝ ꯄꯥꯝꯂꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯣꯏꯅꯦꯍꯦ ꯃꯤꯅꯥꯏ ꯅꯨꯕꯤ ꯅꯪꯕꯣ ꯏꯃꯥ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯁꯣꯛꯇꯕ ꯂꯩꯔꯕꯁꯤꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯗꯅ ꯑꯩꯕꯨ ꯄꯣꯛꯇꯩ ꯃꯆꯥꯒꯨꯝꯅ ꯍꯦꯛ ꯉꯥꯡꯉꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯗꯥꯏ ꯆꯠꯀꯦ ꯏꯁ ꯆꯥꯎꯔ ꯁꯥꯡꯂꯕꯅꯤꯅ ꯃꯆꯤꯟꯁꯦ ꯃꯁꯤꯒꯤ ꯃꯆꯤꯟꯁꯤ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯑꯩꯅ ꯉꯥꯡꯕꯗꯒ ꯀꯔꯤꯅꯦꯒꯦ ꯃꯁꯤꯕꯣ ꯃꯁꯤ ꯆꯪꯁꯤꯜꯂꯒ ꯐꯨꯒꯦꯁꯨ ꯃꯄꯥ ꯁꯛꯊꯥꯊꯤ ꯌꯨꯔꯥꯏ ꯆꯨꯕꯁꯤꯅ ꯀꯟꯈꯠꯂꯛꯀꯅꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯈꯥꯡꯕꯅꯤꯍꯦ ꯃꯆꯥꯅꯨꯄꯤ ꯁꯨꯅꯤꯡꯗ꯭ꯔꯤꯁꯦ ꯑꯁꯤꯗꯤ ꯀꯔꯤꯃꯦꯛ ꯉꯥꯡꯖꯩ ꯃꯄꯥꯅꯤꯅ ꯁꯥꯟꯅꯔꯦ ꯑꯩꯁꯦ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯂꯩꯖꯔꯝꯕꯅꯣꯗꯣ ꯍꯦꯛ ꯌꯧꯏ ꯑꯩ ꯁꯣꯝꯗ ꯊꯣꯏꯕꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯥꯟꯅꯔꯦ ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯗꯨꯅ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯊꯣꯏꯕꯤ ꯍꯦꯛ ꯎꯕꯒ ꯍꯥꯏꯔꯛꯏ ꯏꯁꯤꯡꯁꯤꯃꯨ ꯁꯣꯛꯄꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯦ ꯀꯔꯤꯅꯣꯕ ꯏꯁꯤꯡꯁꯦ ꯀꯌꯥꯝ ꯂꯨꯝꯃꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯕ꯭ꯔꯕ ꯅꯪ 이마 그슈 kuibasunatte kaigino 이마는 나사고 예 우버 쿠딩기 이속 속 랑비리바세 나티 아이시보 이마기 나사 나트라브라 이마나 속 얌나 나사이부 다 테리비시부 까리기 아이시야 아토파 카나기 마사 이마는 기 나사니코 아이시야 나차 아무다 하이자 신선하바 딱비 담비바 제잉항바나만 아두부 이마기 시디 하레 세세 잉어이 낭세 아이기 이사나 띠예 낭부 짜옹나바 아이누비 요락번 이사삭 강라브라 하이잉 싸우러가 아이기 민나이 오헨게든 낭부냐 요락바 아요빠 이사니 강한다가 요락바 하두가 이모도 옹칼라가 마신가 스쿠미 까나는 낭부 아이기 이사니 가인 하이렇게 나때 낭부디 이사가 펑도 서럽냐 낭부비 이사오이는 펑도 서럽부디 이사 공부디 목사는 드리비마 세세 라리반나 나오는 빠뽀이레이세 아시카니 아이기 이사 낭리 이사나 띠에 이까이 강다비 까이노 이만 하이비리바시보 하이마 하이리부 와시 난 꺄안 따드라브로 호이다 까나나부디 따니게 세세 꺄안 따나바 하이비기 따죠 낭세 낭무 복비바 나마도 난 따시크레 삐띠비 낭기 칼라가냐 나빠시나 아이보 묵 라우버니 호이 아이수 시다 락부 꾸이지네 얌나부디 누시라메 싸우나부 요락버니 이사 누빠 보이레 해 방자바다기 아이세 이사 카키 마마 오이닝압 이사 카키 칼라바 라리바 마양세 이사 카키 오이닝압 낭디 미나이 오이나도 막 라요 나빠 시기 마망다부디 루나 떠비니다 에 아이 시 하이드나 나빠다 해 하이도아바 낭 아이나 가이도게 윰시 레이베 야로이다바다 캉나 자도 나 석도 예닝데 아이 낙다 스와이다냐 몬다 농아니 레호게 자카도 나나 통고 이스 나시디 와이 핵상이다 꾸이나 상나 ꯄꯨꯛꯇ ꯊꯝꯂꯛꯄ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯄꯦꯟꯈꯩ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯁꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯏꯁꯥ ꯈꯛꯀꯤ ꯈꯟꯕꯗ ꯑꯩꯁꯦ ꯋꯥꯔꯕꯅꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁꯔꯨꯛ ꯊꯣꯡ ꯍꯥꯏꯔꯛꯑꯅꯤ ꯑꯩꯅꯦ ꯏꯁꯥ ꯈꯛꯀꯤ ꯑꯣꯏꯅꯕ ꯃꯉꯣꯟꯗ ꯄꯤꯗꯅ ꯍꯣꯠꯅꯒꯦꯗꯣ ꯑꯩꯁꯦ ꯁꯅꯥꯔꯩꯅ ꯅꯩꯕꯗ ꯃꯥ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕ ꯌꯦꯡꯒꯦ ꯃꯄꯥ ꯐꯪꯉꯤ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯀꯨꯁꯤꯅꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯦ ꯃꯥꯒꯤ ꯃꯕꯨꯛ ꯐꯠꯇ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯊꯣꯏꯕꯤꯕꯨ ꯑꯣꯠꯄ ꯍꯦꯟꯒꯠꯂꯛꯏ ꯊꯣꯏꯕꯤ ꯍꯥꯟꯅ ꯁꯥꯟꯅꯔꯦꯕꯨ ꯃꯥꯕꯨ ꯄꯣꯛꯄꯤꯕ ꯃꯃꯥꯅꯤ ꯈꯟꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗꯕꯁꯤꯗ ꯊꯣꯏꯕꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯃꯥꯒꯤ ꯃꯤꯆꯩ ꯇꯥꯔꯒ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯂꯝꯃꯤ
Hay bungo nang namu karai dano ha kai do bu satoi no lau ngasi di nya ima wa krai kai noi ma yengoi nang panganu singu khanglabra nasi sabi me lai se lai ba lan thum sing se mana loina oina sili se nang panganu nya khakra singu imana nya nangi loina oina sili ba ni masida nang na koisa satan lai ba ima pam de ko hey na pa long nang na pa yung ngau ba se nang ka shunu si ba na te nya masana pis ni heli ba ni hirema ai khoi pa ba de halo shila ba ka shu khang na du gi isi gi wa bo mayum pan thok ra ga loi re kai lari mayam se ai kha oi do ni mi gi na te mi gi goi ba ya ba na ti ma na sa pang di na sa ne ni ma de gi sing ba za ko ma isi de mayum pan khra ga loi adu ga ai na tha sa ba ma na isi na kai do nung da lan thum pi ma gi su ai hai roi ima yang kai na so pakhat ka nu kai do ro ki buksi khra saw tho ima bo kai tha buk suan ki isi loi to ri bu si ima ge bo cha bu tum bu si ima isi tiang wang zat isi na kok sen thok ro imung gi tha bain khang kanan tong ni ima loi to du na tro ima idi nu pi ti bu ngam ki roi ko hai ta ning de na ngam su kai ka na da bu is kai no ne mama ai gi mi sang di ra gyan mi nam tan sa ti sa lom ta na sak sing do ing jan ning di ma gi phana ba hai bi ra ka poire ngak lep laga leidam mi mama gi mataw tu da nok tu na chat kre tanja sida amu bimol yu ngauraga hairi lai sanare masita jeng na kauri se nang nana da pang lebra ne o kari no mapa su masa su amati phate da sanare ai se o tho thi kre da ko lai bak se kari no amuk yu do ta kai tha ga la bro ta te nang bu yu se tha nu hai ba si ya yu si tha ga nang bu kari ka na phang ha na sa mang khap na ta na phana su ha loi re khar su le mo gyan khar ta na se imung si le ba sing se te gyan ta na te kari no ba noi na pa san khali ba si bo kari no ba ei nupi ku fa shin tha ji la ga ni kari to e sa ngang za sari nang ka yang wal kari chuan ya wa tha i ba yu shi di pin da ba ding tha i ba yu ngau re ngau ei ngau masi phuni mi da masi thoi bi thok lak tu na kham do bimol na masi na bi se ei ngon da ma pu roi ba ngon da khut thai masi hai nik lao ngai ni sei du ka dai sai kre baba to sia mi ki mang da yam ikai sei kai no ba tori si bo mi na loi ying na ri na sa lai sabi phar ba ni khar gyan tar ima su ngang ning sei ning hai su hayeng yu ngau ba hal kan da hai biu hey kari mi ngai ni bi nang gu ba na ai ngon na tum ni hek tang nang ba ya ha nang phu lo na ha ni na pa na sa da ka da rum sa pi kro ying ja ning je na pa yu ngau ba sing ngang li ba sak li ba thak li ba yu se tau nu ko no hai ba gi ma hut ai ngon na on ji lak laga hari sanare ai loi na khak nang na ai gi sa thoi bi da ying li ba mi yeng do ngasi oi yeng da gi nang isa da amuk na ngang sak ba ya ngang nang yum si da lai ba ya roi do ipa gi thobe lao imung na sang si ipa isa chak hang na sa thok si baba nang si yu thak ba se khara hal isa na hai di hayeng da gi pa yu thak la roi sanare bimol bu ki ba gi wa di ngang ti adubu mami tu pai na amuk yeng du na tawza sari se hai na masin du pai thoi mathang gi namit ni lai mana hey mimsa ta da ne masi bo ye thoino kari no ne kanam thau ga nan ji ba tawri si bo mimcha na ima kari hai gi namong si di haksa ngam de da na yaw khra thien khri yare adu yengoi ima sia kai thel phau ta sanu ke nang na nya kari no khar yeng silam hoima na sanu pi do ngak tum sa san hawdok pi ru nu ko hoima lei ma sa ki baga memsa saurum naurum tawre nahan kai ing law bi mong ni khanja ba du memsa ngasi di madu oiram chi masa ni ngolas ne tum hagot tabati tum sa san hawdok pi nu kai moi ni sangam da bagi yaw thing ba si yare hai ra ka imung gi thabai khak aina loi tawrum kai ase ya patam manim oirak tawri aina khara phadok na lei ba si da yam henjilak ka dawri adu budi ai thanil nu pi hek thirik pa numi adu da ki tongan hek ta sa thoke lai roi moi ge ponam ta kai dau ni gi moi ge lei ra ka thoino haka wa wa sal ga go lei inama chak loi ra ba kadai dei no thongri nang su khara nong phadok thong bi ba ya ba ni inama gi mateng khara pang ba ya ba ni sum ai ne tawro ga sa ni lei ri ba si
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯍꯩꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯦꯅ ꯅꯠꯇꯦ ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯆꯠꯂꯅꯤ ꯃꯧꯃꯥꯒ ꯂꯩꯁꯥꯕꯤ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯣꯏꯗ ꯁꯨꯝ ꯆꯝꯅ ꯍꯥꯏꯖꯕ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯄꯪꯈꯟ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕ ꯍꯣꯏꯗ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯑꯩꯁꯨ ꯀꯩ ꯀꯩꯅꯣ ꯌꯥꯎꯁꯤꯜꯂꯨꯒꯦ ꯊꯣꯏꯅꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯒ ꯃꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯂꯛꯏ ꯊꯥꯅꯤꯜꯅ ꯇꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯍꯣꯏꯅꯦ ꯀꯧꯏ ꯅꯪꯕꯨ ꯉꯁꯤ ꯀꯗꯥꯏ ꯆꯠꯀꯗꯕ ꯂꯩꯒꯦ ꯂꯩꯇ꯭ꯔꯕꯗꯤ ꯃꯅꯤꯡꯁꯦ ꯁꯝꯕꯜ ꯑꯃꯇ ꯈꯥꯖꯤꯟꯁꯤ ꯌꯥꯗ꯭ꯔꯦ ꯁꯟꯁꯤꯡꯁꯦ ꯏꯪꯈꯣꯜ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯇ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯇꯥꯆꯧ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯟꯅ ꯇꯧꯔꯒꯦ ꯍꯩ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯣꯟꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯀꯣꯟꯅ ꯉꯥꯏꯕ ꯍꯧꯅꯗꯦ ꯇꯧꯗꯕꯨ ꯂꯩꯔꯕ ꯊꯕꯛꯅꯤ ꯀꯣꯛ ꯁꯠ ꯇꯧꯊꯣꯛꯂꯒ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯂꯣꯏꯗ ꯋꯥꯠꯂꯤ ꯂꯥꯛꯎꯀꯣ ꯑꯁ ꯀꯣꯏ ꯇꯥꯆꯧꯁꯤꯃ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨꯅ ꯏꯃꯥ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯀꯩꯗꯧꯔꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏꯅ ꯃꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯟꯗꯛ ꯃꯔꯛ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯌꯥꯝ ꯐꯕꯤ ꯏꯪꯖ ꯇꯞꯆꯕꯤ ꯃꯥꯜꯂꯒ ꯃꯥꯗꯤ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤ ꯑꯩꯉꯣꯟꯗꯒ ꯍꯦꯛ ꯉꯥꯡꯉꯤ ꯏꯍꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯉꯣꯟꯗ ꯁꯨꯝ ꯍꯥꯏꯖꯕ ꯑꯣꯏꯔꯝꯅꯤ ꯂꯥꯟꯅꯁꯨ ꯈꯟ ꯂꯩꯀꯥꯏꯁꯤꯗ ꯅꯅꯝꯃꯃꯨꯛ ꯐꯕ ꯑꯅꯤ ꯁꯨꯗꯦꯀꯣ ꯂꯩꯃꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯊꯣꯏꯅꯨ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯊꯥꯖꯗꯕꯤꯒ ꯇꯧꯗꯅ ꯍꯦ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯔꯤꯕꯗꯨ ꯀꯩꯅꯣ ꯑꯩꯅꯗꯤ ꯑꯉꯥꯡꯅꯤ ꯈꯟꯅ ꯂꯩꯔꯤ ꯅꯪꯗꯤ ꯌꯥꯝ ꯐꯠꯂꯛꯇ꯭ꯔꯦꯅ ꯇꯨꯡꯗꯒꯤ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯅꯤ ꯀꯩꯅꯣ ꯏꯅꯝꯃ ꯑꯩꯕꯨ ꯀꯩ ꯇꯧꯔꯒꯦ ꯀꯔꯤ ꯇꯧꯔꯒꯦ ꯀꯥꯏꯅ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯔꯤꯕꯗꯣ ꯀꯩꯅꯣꯕ ꯍꯥ ꯑꯩꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯂꯩꯁꯥꯕꯤ ꯌꯨꯝꯒꯥꯏꯕꯤ ꯅꯪꯕꯣ ꯏꯅꯝꯃ ꯋꯥꯍꯩꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯌꯨꯝꯅꯤ ꯏꯁ ꯃꯆꯤꯟꯁꯤ ꯈꯨꯝꯃꯤ ꯊꯕꯛ ꯃꯅꯥꯝ ꯁꯨꯗ ꯂꯦꯝꯖꯥ ꯆꯥꯗꯅ ꯏꯃꯨꯡꯒꯤ ꯃꯧꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯅꯝꯁꯤꯜꯂꯒ ꯊꯝꯃꯤ ꯃꯁꯤ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯑꯩꯁꯨ ꯇꯨꯝꯗꯨꯅ ꯂꯩꯅꯤꯡꯉꯤ ꯌꯥꯝ ꯍꯩ ꯑꯩꯁꯨ ꯊꯕꯛ ꯇꯧꯗꯕ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯍꯥꯏꯗꯤ ꯃꯤ ꯄꯥꯟꯅ ꯂꯩꯅꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯑꯣ ꯉꯝꯗ꯭ꯔꯦ ꯇꯣꯉꯥꯟ ꯆꯥꯖꯔꯒꯦ ꯃꯦꯝꯆꯥ ꯀꯩꯗꯧꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯣꯏꯅꯣ ꯀꯩꯗꯧꯅꯔꯒꯦ ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯣꯏꯅꯣ ꯂꯥꯛꯑꯣ ꯏꯅꯝꯃꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯆꯠꯂꯨꯁꯤ 이나마 ꯑꯩ ꯂꯩꯍꯧꯔꯒꯦ 이나마 ꯆꯠꯄꯤꯔꯣ ꯍꯣꯏ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯇꯞꯅꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ ꯍꯦ ꯅꯕꯨꯡ ꯃꯌꯥꯝꯁꯤꯗꯤ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯅꯪꯒꯤꯅ ꯀꯩꯗꯧꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯟꯅꯔꯒ ꯃꯦꯝꯆꯥ ꯆꯠꯈ꯭ꯔꯦ ꯂꯩꯃꯅ ꯍꯩ ꯃꯧ ꯀꯅꯥ ꯂꯩꯒꯦꯅꯦ ꯅꯣꯏꯕꯣ 이마 이나마ꯗꯤ ꯍꯧꯖꯤꯛꯇ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯅꯦꯅ ꯊꯣꯛꯈꯤꯌꯦ ꯀꯩꯗꯧꯔꯒꯦ ꯇꯥꯍꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯩ ꯅꯕꯨꯡꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯇꯥꯇꯣꯟꯕꯣ 이보성나 마 누비두부 그나수 나때 토이비 하 이남마두기 하이레디 얌 빰자디 아도 누비 마사두기 칼라가 이마 얌 하라오레 이사 누빠도마 누비 실레에 이마나 마땅 꾸이니더기 nga이자레 이시야 마나 누비 티질럭바시니 아숨나 토이비 마디 타닐 젤락람미 누가이레 하우직티 누가이라니 하잉 하이독바 락기사노 인토케 시키마 먹은 누비니가이 렉테 마 ꯑꯗꯨꯗꯤ ꯇꯧꯒꯨꯝꯁꯤ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦꯗꯣ ꯌꯨꯝꯁꯤꯗ ꯍꯣꯡꯁꯤ ꯄꯥꯕꯗꯁꯨ ꯌꯥꯔꯣꯏ ꯍꯦ ꯅꯣꯏ ꯅꯄꯥꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯏꯃꯥ ꯂꯩꯔꯤꯕꯁꯤꯅꯦ ꯏꯃꯥ ꯇꯧꯒꯦ ꯑꯁ ꯏꯃꯥ ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯛ ꯕꯤꯃꯣꯜꯗꯨ ꯌꯨ ꯊꯛꯆꯤꯜꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯏ ꯄꯥꯕꯁꯦ ꯌꯨ ꯊꯛꯑꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯏꯆꯦꯗꯤ ꯆꯦꯟꯈ꯭ꯔꯦ ꯀꯔꯤ ꯅꯆꯦ ꯆꯦꯟꯈ꯭ꯔꯦ ꯀꯅꯥ ꯅꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯃꯥꯁꯤꯅ ꯑꯣꯠꯃꯟꯗꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯇꯟꯗꯅ ꯏꯆꯥꯗꯣ ꯆꯦꯟꯈ꯭ꯔꯕꯅꯤꯀꯣ ꯑꯣ ꯅꯨꯡꯁꯤꯗ 이자 토비다 너마세 팟다비 너마니 까리야 아이보 팟다비 마마니 까이 해누빠 낭낭 나시 소요해 아이양 빈드레 마사시 레니 푸오게다 헤이 이마기 보이레 라 나빠시 푸시 아씨마 떠오누고 이네 ꯑꯩꯈꯣꯏ ꯕꯤꯖꯣꯏꯗꯨ ꯆꯠꯂꯨꯒꯦ ꯉꯔꯥꯡꯗꯣ ꯁꯤꯌꯜ ꯈꯔ ꯂꯧꯒꯦ ꯍꯥꯏꯔꯝꯕꯅꯤ ꯕꯥꯕꯥ ꯃꯥ ꯈꯟꯅꯒꯅꯨꯀꯣ ꯅꯣꯏ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯌꯥꯔꯕꯅꯤ ꯑꯍꯜ ꯉꯥꯛꯇꯅꯤ ꯁꯅꯥꯔꯩꯅ ꯉꯝꯗꯅ ꯊꯣꯏꯕꯤꯕꯨ ꯏꯟꯊꯣꯔꯛꯂꯤ ꯃꯦꯝꯆꯥꯅ 이나오 토이비야 이제시 학상에 ngamdri ꯆꯥꯛ ꯏꯁꯤꯡꯁꯤ ꯅꯪ ꯈꯔ ꯊꯣꯡꯉꯣꯀꯣ ꯍꯣꯏ ꯏꯆꯦ ꯃꯦꯝꯆꯥ ꯃꯃꯤꯠ ꯈꯔ ꯄꯩꯇꯛ ꯇꯧ ꯌꯦꯡꯂꯝꯂꯒ ꯅꯣꯛꯃꯤ ꯆꯪꯈ꯭ꯔꯤ ꯊꯣꯏꯕꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯅꯪ ꯅꯇꯣꯝꯇ ꯊꯣꯡꯂꯕ꯭ꯔꯥ ꯆꯥꯛꯁꯦ ꯍꯣꯏ ꯃꯥ ꯏꯆꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯕ ꯌꯨꯝꯁꯤꯗ ꯏꯃꯧꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯆꯦꯁꯦ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯑꯣ ꯅꯆꯦꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯉꯝꯕ ꯅꯪꯅ ꯍꯦꯛ ꯈꯔ ꯇꯧꯕ ꯇꯥꯔꯦ ꯃꯧ ꯑꯣꯏꯔꯒ ꯂꯧꯇꯥꯟꯅꯕꯗꯨꯁꯨ ꯐꯠꯇꯦ ꯅꯪꯗꯤ ꯆꯥꯛ ꯈꯔ ꯊꯣꯡꯂꯒ ꯂꯩꯇꯅ ꯀꯩꯗꯧꯅꯤꯒꯦ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯊꯣꯛꯈꯤ ꯊꯣꯏꯕꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯃꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯉꯥꯏꯖꯗꯦ ꯇꯁꯦꯡꯅ ꯂꯩꯃ ꯃꯧꯒꯤ ꯑꯎꯟꯄꯣꯠꯇ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯑꯣꯏ ꯊꯣꯏꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕꯗ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯃꯥꯒꯤꯅ ꯍꯥꯏꯕꯗꯨ ꯄꯨꯔꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯃꯨꯛ ꯅꯥꯛꯆꯦꯞꯇ ꯋꯥ ꯉꯥꯡꯏ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯃꯦꯝꯆꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯖꯩ ꯑꯗꯨ ꯃꯦꯝꯆꯥꯗꯤ ꯃꯈꯣꯏ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯦ ꯃꯄꯨꯔꯣꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯄꯥ ꯑꯩꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯔꯛꯂꯦ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯗꯨ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯅꯣꯏꯅ ꯃꯥꯒꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯛꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯧ ꯂꯥꯛꯑꯦ 2 ꯁꯨꯔꯦ ꯏꯁꯥ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯄꯁꯨ ꯁꯨꯅꯤꯡꯗꯕ ꯇꯥꯏꯌꯦ ꯈꯪꯂꯕ꯭ꯔꯥ ꯅꯪꯅꯗꯤ ꯌꯨꯝꯗ ꯂꯩꯇꯕ ꯊꯕꯛ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯌꯨꯝꯁꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯈꯪꯉꯣꯏ ꯑꯩꯕꯨ ꯃꯧ ꯐꯠꯇꯕꯤ ꯅꯣꯏ ꯅꯆꯟꯅꯨꯄꯤꯁꯤꯅꯅꯦ ꯇꯥꯍꯜꯂꯤꯕ ꯌꯥꯔꯗꯤ ꯈꯠꯅ ꯆꯩꯅꯕ ꯇꯧꯗ꯭ꯔꯤꯉꯩꯗꯅꯦ ꯈꯔ ꯅꯨꯡꯁꯤꯅꯔꯤꯉꯩꯁꯤꯗ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ ꯏꯃꯥꯗ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ ꯀꯣ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯨꯁꯨ ꯑꯁ ꯅꯪꯁꯤꯗꯤ ꯏꯕꯣꯆꯧꯕ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯥ ꯍꯦ ꯀꯩꯗꯧꯔꯒꯦꯅꯦ ꯃꯥ ꯑꯩ ꯋꯥ ꯑꯃ ꯇꯥꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯅꯥꯎꯁꯤꯡꯁꯨ ꯀꯧꯊꯣꯛꯄꯤꯔꯛꯎ ꯍꯩ ꯑꯇꯣꯝꯕ ꯃꯧ ꯅꯣꯏꯅꯤ ꯇꯥꯔꯕ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯃꯥ ꯀꯩꯗꯧꯔꯦ ꯅꯌꯥꯝꯕꯅ ꯋꯥ ꯍꯥꯏꯒꯦꯌꯦ ꯃꯥ ꯊꯥꯅꯤꯜ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯇꯥꯎ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯤ ꯑꯩꯈꯣꯏꯁꯨ ꯀꯨꯏꯔꯦ ꯏꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯂꯩꯔꯛꯄ ꯑꯉꯥꯡꯁꯤꯡ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯥ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ ꯃꯁꯤꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯇꯧꯕꯤꯅꯣ ꯅꯆꯥꯅ ꯍꯥꯏꯔꯤꯁꯦ ꯑꯃꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯇꯧꯕꯅꯤ ꯃꯧ ꯍꯥꯏꯁꯤꯗꯕꯨ 2 ꯁꯨꯅ ꯀꯨꯏꯅ ꯄꯨꯟꯗꯨꯅ ꯍꯔꯥꯎꯅꯕ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕꯗꯣ ꯌꯥꯗꯕꯅꯤ ꯏꯃꯥ ꯍꯣꯏ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯃꯥꯁꯨ ꯌꯥꯏ ꯑꯗꯣ ꯏꯃꯥꯗꯤ ꯅꯣꯏꯒ ꯄꯨꯟꯅ ꯆꯥꯅꯤꯡꯉꯤ ꯀꯝꯗꯧꯕꯁꯤꯅ 이마디 타닐호이가 싸로 아또엄마나 마마 꼬나버니 하이 아또엄마 각나 마마 꼬니 마마가 레미느니 하이버 레이티니 이마는 레이닝 마팜드 레이니 아이기 이상 악더니 하이 타닐 마와 또엄비야 잉오이 나시다기냐 나코이 동안나 싸 아이디냐 나시호이가 뿌는 싸게고 아이디 아두와다 강니 맴사 짠 아이코이가 뿌는냐 이마가 싸시 맴사 사우닝 떠레 칼루버니 ꯃꯄꯨꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤꯈꯛ ꯀꯨꯁꯤ ꯇꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯈꯣꯏꯒ ꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯁꯤꯗ ꯃꯦꯝꯆꯥ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯒꯨꯝ ꯁꯥꯎꯔꯨꯝ ꯇꯧꯔꯛꯏ ꯃꯕꯨꯛꯇ ꯈꯜꯂꯛꯏ ꯅꯨꯡꯉꯥꯏꯅꯤ ꯈꯪꯅꯤꯕ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒ ꯆꯥꯕ ꯌꯥꯒꯦꯗꯣ ꯌꯦꯡꯉꯣ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯆꯥꯕ ꯌꯥꯕꯁꯤꯗ ꯑꯩꯈꯣꯏꯗꯃꯛ ꯌꯦꯠꯁꯤꯟꯕꯤꯔꯛꯏꯅꯦꯕ ꯐꯪꯏꯗ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅꯦ ꯌꯥꯝ ꯄꯦꯜꯂꯗꯧꯔꯤꯗ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯥꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯦ 마기 농아이누바 아이는 신비부가 참만해 마 농아이누바 떠보니 에이 강립 아이씨 더이누나 더리시고 마 자우싸 아이디 농아이리 모이코 모이세 파이 간절이바 마모 알세 행 개한 파기도 건질 톡나 마 다서 아이디 에코이 따돈가 보내 싸게 레이무나 호호 자우싸 아숨나 누밋 아시다기 마코이 동안 짜리 더이누나 이나마 에이 와마이 비우라 그이와노 이마나디 에코이 이나 마할세 얌 파나 우이다나 마세 얌 팟다버니코 아파버 사신나리니 아이디 로이나 칸 모이나냐 이마스 야우나 이나마 농원다 까람나 칼리 까람나 우이 하이바 로이나 칸 아도 이나마 난 게임 칼룬 에이 레이리 이나마기 낭낭 낭토락부시마 에이 개수 칸데다 이마나 빰자리바세 아이시 로이나 칸 아도부 윰다기 인톡비락라버니나 가이디 우빠이 레이 이나마 개수 간질루노 미나 간질루노 하이라가 낭시디 칸다 야리버시고 누가이래 까이노 아무또이바 이몽기 꿈놈싱세 이또없다 누가이래 미디 동안 짜자라버니 하이드나 하는 잉락히지 온통 누가이 레자리니다 하이 마오 야래 또 아무 칸나락드나 또오라니 야래 이마수 에코이 까얌 사사닝게 에코이다 까얌 묵야노 오짜닝게바 까이노 밈사 낭나 하리도 하 까리노 이마 난 케이수 뚜미는 쏙 레이버니 이마네 코이시부 까요이노 우비게 타는 허이 토이비오이수 이마기 마사니 나먹니 에코이다다 숨 탁냐이버 레이티 까이노 에코이수 누가이 레이버 빰이 하이 nga랑다 동안 짜나부 나가이리 까이노니 낭보 난 캥강드바 떠우드바 마야마마 나티 까리노바 아스 따자닝게다 맴사 사우시나라가 내가이 꼬이부 삿크리 레이무나 하이 마시부 까리노냐 하이마 토이비나 이마 개동나라게
ꯃꯦꯝꯆꯥꯗ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯂꯩꯃ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯍꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯍꯥ, ꯁꯦ, ꯃꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯥꯏꯕ? ꯀꯔꯤ ꯊꯣꯛꯑꯦ ꯁꯥꯗꯅ ꯏꯆꯥ ꯑꯄꯪ ꯑꯁꯤ ꯐꯥꯔꯒ ꯂꯩꯁꯤꯟꯕꯤꯔꯛꯑꯦ? ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯦ ꯅꯪ ꯂꯥꯛꯄꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯅ ꯁꯦ? ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯁꯦ? ꯍꯥ, ꯅꯪ ꯄꯦꯜꯂꯝꯃꯅꯤꯅꯦ. ꯏꯃꯥ, ꯑꯩꯕꯨ ꯀꯧꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ. ꯊꯣꯏꯅ ꯊꯣꯛꯂꯛꯇꯨꯅ, ꯀꯩꯅꯣ ꯏꯃꯥꯅ ꯏꯅꯝꯃꯗ ꯍꯥꯏꯗꯨꯕꯣ? ꯏꯅꯝꯃꯅ ꯀꯩ ꯇꯧꯈ꯭ꯔꯒꯦ? ꯏꯃꯥ, ꯌꯨꯝꯁꯤꯗ ꯃꯧ ꯑꯅꯤꯈꯛ ꯂꯩꯕꯗ ꯌꯥꯝꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯒꯅꯨ. ꯍꯌꯦꯡ ꯇꯨꯡꯗ ꯏꯃꯥꯒꯤ ꯃꯤꯆꯪ ꯂꯩꯍꯧꯔꯣꯏꯀꯣ. ꯏꯃꯥ ꯑꯍꯜ ꯑꯣꯏꯔꯕꯅꯤꯀோ. ꯏꯁ, ꯏꯆꯥꯗꯤ ꯆꯥꯎꯔꯦ ꯁꯥꯡꯂꯦ. ꯍꯥ, ꯃꯃꯥ ꯑꯩꯉꯣꯟꯗ ꯋꯥꯒ ꯉꯥꯡꯂꯦꯅꯦ. ꯊꯣꯏꯅꯣ, ꯌꯥꯔꯦ, ꯑꯍꯜꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ. ꯆꯪꯉꯣ. ꯍꯔꯦ ꯍꯔꯦ, ꯏꯆꯥ ꯑꯅꯤꯁꯦ ꯅꯪꯅ ꯂꯣꯏꯅ ꯁꯨꯝꯃꯤꯗ. ꯃꯃꯥ ꯑꯩꯕꯨ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯦꯅꯦꯍꯦ. ꯂꯩꯃ ꯑꯁꯨꯝꯅ ꯄꯦꯟꯈꯩ ꯃꯃꯧ ꯊꯣꯏꯕꯤꯗ ꯉꯥꯡꯉꯤ. ꯃꯦꯝꯆꯥꯗꯗꯤ ꯃꯥ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯦ, ꯃꯦꯝꯆꯥ, ꯏꯃꯥ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ. ꯉꯝꯗ꯭ꯔꯦ, ꯂꯧꯔꯒ ꯊꯛꯑꯣ. ꯏꯃꯥꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯅ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯅꯨ. ꯃꯁꯤꯗꯤ ꯏꯃꯥ, ꯏꯃꯥꯁꯨ ꯌꯥꯔꯤꯈꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯅꯃꯧꯗ ꯁꯨꯝ ꯉꯥꯏꯔꯒ ꯂꯩ. ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯕꯒꯤ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯁꯥꯎꯔꯤꯕꯁꯦ. ꯏꯕꯣꯆꯧꯕ, ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯁꯤ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ. ꯑꯍꯤꯡ ꯂꯦꯛꯂꯛꯄ ꯌꯥꯏꯀꯣ? ꯊꯣꯏꯕꯤꯅ, ꯏꯃꯥ, ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤ ꯂꯩꯔꯦ. ꯌꯥꯔꯦ ꯌꯥꯔꯦ. ꯁꯣꯝꯗ ꯁꯥꯟꯅꯔꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯨ ꯃꯇꯣꯝꯇ ꯋꯥꯔꯛꯂꯦ. ꯑꯃꯨꯛꯁꯨ ꯊꯣꯏꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯣ, ꯅꯨꯡꯁꯤꯗ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯇꯥꯊꯤꯅ ꯈꯜꯂꯨꯔꯤꯕ. ꯏꯆꯥ ꯃꯤꯁꯥ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯑꯩꯁꯦ ꯃꯊꯪ ꯃꯄꯣꯛꯇ ꯃꯤꯠꯇ ꯏꯆꯥ ꯎꯒꯗꯧ ꯃꯥꯟꯗꯦ. ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯔꯝꯅ ꯀꯝꯗꯧꯅ ꯂꯩꯔꯤꯕ? ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯍꯟꯅ ꯃꯃꯥꯏꯕꯨ ꯌꯦꯡꯂꯗꯤ ꯃꯈꯣꯏ ꯃꯄꯥꯁꯨ ꯌꯨ ꯉꯥꯎꯔꯒ. ꯄꯣꯏꯔꯩ, ꯃꯃꯥꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯏ. ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯈꯔ ꯁꯦꯝꯗꯣꯛꯅꯕ, ꯈꯔ ꯈꯪꯅꯕ ꯍꯥꯏꯅ ꯃꯥꯅ ꯃꯃꯥꯕꯨ ꯊꯑꯣꯏꯅ ꯇꯧꯗꯕꯅꯤ. ꯃꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ. ꯏꯃꯥ, ꯌꯦꯡꯉꯣ, ꯏꯆꯦꯗꯣ ꯏꯃꯥꯗ ꯂꯥꯟꯅ ꯈꯟꯕ ꯂꯩꯔꯝꯃꯣꯏ. ꯂꯧꯈꯠꯄꯤꯔꯁꯤ. ꯏꯃꯥꯅ ꯏꯆꯦꯕꯨ ꯄꯣꯛꯆꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯏꯆꯦꯅꯗꯤ ꯏꯃꯥ ꯅꯪꯁꯦ ꯃꯥꯕꯨ ꯄꯣꯛꯆꯕ ꯃꯃꯥꯅ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ. ꯏꯆꯦꯒꯤ ꯄꯨꯛꯆꯦꯜ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ. ꯏꯃꯥ, ꯏꯆꯦꯕꯨ ꯏꯃꯥꯅ ꯇꯥꯊꯤ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯥꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯂꯟ ꯊꯨꯝ ꯈꯛꯀꯤ ꯃꯤꯍꯧꯕꯗꯣ, ꯃꯗꯨꯗ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯑꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤ ꯇꯠꯅꯕ ꯁꯤꯟꯕꯤꯔꯅꯨ ꯏꯃꯥ. ꯏꯃꯥꯁꯨ ꯈꯖꯤꯛ ꯋꯥꯈꯜ ꯈꯟꯕꯤꯌꯨ. ꯄꯥꯕꯅ ꯁꯨꯝꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯈꯤꯕꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ? ꯏꯃꯥ, ꯄꯥꯕꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯅꯦ? ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯥꯏꯕꯗ ꯏꯃꯥꯅ ꯃꯃꯥ ꯑꯃꯒꯤ ꯃꯒꯨꯟ ꯁꯤꯜꯂꯛꯂꯕꯗ ꯄꯥꯕꯅ ꯀꯔꯤ ꯌꯨ ꯊꯛꯇꯨꯅ ꯂꯩꯅꯤ? ꯉꯁꯥꯏꯅ ꯀꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ? ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯏꯃꯥ, ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ. ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯑꯄꯤꯛꯄ ꯋꯥꯈꯜ ꯆꯦꯜꯂꯕ ꯏꯃꯨꯡ ꯑꯗꯣ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ. ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯀꯩꯗꯧꯅꯨꯡꯗ ꯏꯃꯨꯡ ꯑꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ. ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯂꯥꯡꯅꯕ ꯏꯪꯅ ꯆꯤꯛꯅ ꯏꯃꯨꯡ ꯑꯗꯣ ꯂꯩꯕ ꯉꯝꯂꯣꯏꯅꯦ ꯏꯃꯥ. ꯃꯁꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯒꯗꯕꯅꯤ. ꯏꯃꯥꯒꯤ ꯄꯣꯏꯔꯩ, ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯦ, ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯍꯌꯦꯡꯃꯛ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯃꯥ ꯂꯧꯈꯠꯄꯤꯔꯒꯦ. ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯁꯅꯥꯔꯩ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ. ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯗꯨꯅ ꯊꯣꯏꯕꯤꯕꯨ ꯂꯧꯈꯠꯄꯤ. ꯏꯃꯥꯒꯤ ꯕꯦꯝꯃ ꯊꯣꯏꯕꯤ, ꯏꯃꯥ ꯂꯥꯟꯈ꯭ꯔꯦ. ꯏꯆꯥꯗ ꯌꯥꯝꯅ ꯅꯪ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯏꯃꯥ, ꯅꯆꯥ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯏꯃꯥꯗ. ꯌꯦꯡꯉꯣꯏ, ꯅꯪꯕꯨ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯃꯛꯅꯤ. ꯏꯃꯥꯅ ꯏꯆꯥꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯑꯄꯤꯛꯄ ꯋꯥꯈꯜꯁꯤꯅꯤ ꯏꯆꯥꯕꯨ ꯑꯣꯠꯅꯩꯕ ꯆꯩꯕ ꯉꯥꯡꯕ ꯏꯃꯥꯅ ꯇꯧꯈ꯭ꯔꯦ. ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏ, ꯅꯆꯥ ꯅꯨꯡꯉꯥꯏꯇꯦꯌꯦ. ꯄꯣꯏꯔꯩꯅ, ꯏꯃꯥ, ꯍꯧꯖꯤꯛꯇ ꯂꯣꯏꯈ꯭ꯔꯕ ꯊꯕꯛꯁꯤꯡꯅ ꯅꯤꯡꯁꯤꯡꯅꯔꯒ ꯀꯞꯂꯥꯎꯕꯁꯦ ꯇꯧꯔꯣꯏꯗꯕꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ. ꯍꯣꯏꯅꯦ, ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏ. ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯅꯤꯡꯉꯝꯗ꯭ꯔꯤꯕꯗꯤ ꯄꯨꯟꯁꯤꯒꯤ ꯏꯟꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯏꯆꯥꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯏꯟꯊꯣꯛꯄꯁꯤꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯂꯨꯍꯣꯡꯕꯁꯤꯗ ꯀꯔꯤꯒꯤ ꯇꯖꯣꯞ ꯃꯤꯒꯤ ꯌꯨꯝꯗ ꯍꯣꯡꯍꯜꯂꯨꯕ? ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯅꯤ, ꯏꯟꯊꯣꯛꯂꯅꯤ, ꯆꯪꯅꯔꯔꯣꯏ ꯈꯜꯂꯕ ꯉꯝꯃꯗꯕ ꯑꯣꯏꯔꯕꯗꯤ ꯏꯟꯊꯣꯛꯄ ꯍꯥꯏꯕꯗꯨ ꯌꯥꯏ. ꯃꯃꯥ ꯃꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯃꯆꯥꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯉꯝꯂꯣꯏ. ꯑꯁꯥꯎꯕꯗꯨꯅ ꯃꯤꯅ ꯀꯔꯤ ꯈꯟꯅꯈꯤꯅꯤ? ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯗꯨꯅ ꯏꯆꯥꯕꯨ ꯌꯨꯝꯒꯤ ꯁꯨꯃꯥꯡꯁꯤꯗ ꯂꯩꯕ ꯂꯩꯇꯕ ꯂꯨꯍꯣꯡꯕ ꯑꯁꯤꯃꯨꯛ ꯐꯕ ꯂꯩꯇꯦ. ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯃꯄꯥ, ꯃꯆꯤꯟ ꯃꯅꯥꯎ,
ngayak khana sainaba tawrabasu mikup amada adumak kaunaduna nungsi sana leibani malong kaidongnungda thamnaroi adubu yung kai palaba migi mama mapa masi manaw khana sainaruradi kaunaroi marom thamnaduna adumak leiradabani imani isasingda hainingli wadi asini kaidongnungda isabunya sauningi haidana inthoktuna thamdoidabani maduna tungi nasasingda nungainidaba warawnab thoklakani phana sauninglabasu nungaitrabasu tungi khanduna yumda luhumbigadawni aduga miga kaidongnungda sinda pawdanaduna khana sainaba tawba yade aigi isil inaw khanabada phawba saunaba nungainidaba yawribani miga khana sainarabadi miri kari oini nangdi kari oini yariba makai miga khana sainadanaba hotnadawni haina singna mi pungadawni ko hoima nasa gyan tazare matam kharagi tungdani leima memsagi misang yamna sangjaramba mamu atombibu mirairambado hojikti mamu atombi sibu nungsirakle memsabu sauningba phawre ibo saubasu magi nupigi matosi nahan makai sum yengthoklamani mana harika yaduna adubu henjilaklabasi ngangma seiba hauraklammi kaino makhoi ta sauna ngasai ngangli chari mem sibo nati kaidawre haibad hey kaidawbadi kai ha nangna sam phatribasi kai nangna tawribasi kari nushi sanna ingna sing leirami mungse nangna kangkhong jalibasi kari nang kayam waba thabak solagi mawa moibagi sak thongba oiram taibasi daro nangna ware aina isok langnibasi hai sial thung kaya walange makhoi ta saugi wasidi aibu yam phatte siro phai phatte haibagi wanati nangna tawribasi nang pokpi maduda maulari nu tawrabadi nang nungaigadra hayo nungaigadra ba nangi ipawngi mungdo kangkhong jaribadi nang su nungaigadra hayo makhoi ta sau karokan waribasi ai lankre chomi hina aigi mung nungaina nushinana imabu lehaningi basiko nakhoisu nangi ima imong masi manaw lehaningi bani ai ta singna lankre makhoi ta sau laimana kaidongnarage ni noibo ima namona lanki bumba amuk ta ngakpiyo hey imau landi si yare si imungi mi loina thoklai leimasu mamau thoibida yengduna imau thoibiya imasu imau da yam lankre ima ba okta ngakpiyo nangna ima adumna namau da haiba tawaideda isasa ngasidagi aikoi punna saradaw kaidongnungda sakhum to khaiba yaroi amana magi mateng pangsinaduna harauna nushi sana leisi nga sasi ngasidi isasa nga sasi asumna numit asidagi phatana khanaramba wakhalsing adu khanada leikirami aigi imung soyaningdabagum mimigi imungsu soyaningba natte maram asina amana mabu nushi sana na arida tatok tasin tawnaduna nushi sana na hingminasi